Manipur civil war versus central government of the state. Go back, central security force. Thank you. In 2023 Parliament yu satharaliba government India apongba aduga aropa kunai asibu mutan am honorable genocide to honorable aduga aikhoigi leba asida kanglup naibam satharaliba su amadi nan su de ko militant singbu America Israel amadi India na full training people khujukra people drone people na changchin lagliba asi aikhoi iramdam ireba kangkhong chahle adu lena kunai asibu mutan honori atang asida hajending bodi kari gimrangi da muta government India na second amada minute amada hafta amada no amada lotion ba yabat asungba problem masa ama sahi mari fazla bro boda tumine yeng lai kai gino central security force na makhoi gi mamang da aikoi mihat mipum chathan ba mi pha ba mi halan ba adu yum mai thale maram kari gino maram sing ase main responsibility government India amdi state government pugadabni maram di hozik manipur da leiba miui sing ase magi sarai khangdana mapam amada Kanglu ke wa thodo watho singa sina khunai asiga piri ba saithenga se miyam singa sukimati ware IDP masing hengal lagle IDP sing magi kem da society torga sibu yawre IDP sing haininga leitana wahalle chaninga thangai lehendre aduga miyam praja su asukimati wahalle aduna khunai asi otpa neibagi piom asi masidi government India na chathaba lalong amane masi yamna phajadaba terror ki thaba amane terrorist ki thaba amane community card sanaga leire aduna government India na khangadabadi Manipuri miyam singna amata oina aikoi iramdam ireba ase chahi lising kya kanduna laglibani makhata na su kankini aduga nakoi lujadaba thawong singa se kudak lekadabani natragadi miyam na aikoi na pamlibadi hingbagi wan thong leina hingba du pambani hingbagi wan thong lehendrenga sidi kalup naiba manba adu lena aikoi maseng barta buffer zone thamalagle aduna maram oina pen dabadi thogdu wathok kyamu thamalagle masi su kari ki thambano miyam amaga akoi state asida lejariba akoi miyoi bigi right puna mat pat natna akoi marakta free movement of us yandre business fail ohelle adu akoi semilon asukimati soole aduna wahan thok leitraba manipur government lebege wahan thok leite maramdi chief minister ama oina chief minister amagi magi mathok to cabinet singsu mathok to MLA singju maron thok taba sagano vote maya dadi makoi makhau phonam idamdam ireba si mungsi hai MP singsu kari gino tumina leiribadi kari mangi da muta state asi da military rule thamali bano military salai raga military makha da leibagi sasan ma leilibase democratic largest democratic country ne aiba India gi wan to kadai da leibage aduna mamita de central government so state chief secretary ne so commitment kya pikre commitment singa du ngasi bongakte masi bongak to maram oidna ekhoi gi mapum asi da asuki matik sathiba ekhoi gi masen gi marak manba community card ama government India ne ipong pong na sanai adu ngasi kasusu na sungdana government India na leitholi bas kai gino na koina 1949 dagi nam fudro sungra matun dagi di kunai asida miyo mine kayam sadrage 1980 dagi security central security force na kunai asida mihan hum kayam satagre rep kayam tawkre adu glena na nipi obi jakya mangan kre aduga miyo kayam mangan kre miyo kayam na jienda len kre miyo kayam pusi pikam nan kre puna masung asigi marta ngasi sungaral so hayi letna changjel lagliba kunai asida muthan naba honori base government India court and sawi maming tangarbi state government lebi wan to lekte nakoi punama wan to lektraba state asigi miyam ngakpa senbang ngamdraba government amagi mathok to ngamdabna ngasidi praja miyam singina akan ba boy samali base lujadraba state government central government gi lichatna thamakpani maram aduna mairik tagi majaw horakani aikoi miyam punamagna nakoi gi nathak ta pen dabagi chang asuki wati wange aikoi miyam punamagna ngasidi Centrum di state ki mayokta akan ba ihong lakani ihong singadu laktingai da nakoina section na munna khallaga kunai asida hoji thokliba community card singasu losilaga su amadi nan su de sing kudak control togoda bani nakoi army amadi nakoi central force ki marakta nakoi na training piwa da na khulai supply piwa da salary piwa da na nakoi gi chumang makta da nato chumang makta da misam sing yung mai thaba se mi hat pa mi pha ba se kaidunga su amukom dilu mangana koi yaningde mi manipur miyano su yaningde
aduna miyam punam magna hawra arga na khogi nathakta khogi pen dabagi kholog lone movement kya mu sangjil lakani sangjin krabani makha ta hen akan akon khongjin sangjil lakinga da kunai asid la ibising ase miyo bagi right adu mat be roi miyo bagi right kan dedamni aduna kunai asid la miyam punam magna na khogi nathakta asukmatik pen de khogi lejari ba misam sing asibu na khoina mangan nawa honor riba psychological problem tholiba adu idp sing leidiba punsi marena se na khoigi mla sing mantri sing masa su ormagati na khoi kari phawgani miyam chinga suki matik wahal war phawda na khoina hujuk phawda na chungdana leithoi masi sok iba sak iba sidiba kundimok se na khoini responsibility ni na khoi loinamak madugi matik chaba madu hingmada changba sing ado na khoi resettlement hongadam ni huji idp sing lifestyle karino manipur misam gi punsi karino masi yamna naina bada araiba natte masi wariba adu choksaliba pibam masing sentungi pibam loina odogi pibam punamak singa se na khoi artificial oba government indam di maming tangaiba state government Delhi da su haijabang amde na khoi na sida phamlagar na khoi gi security singa su labs lele central force labs lele state force labs lele adu management ju togre adu hojiti khoi gi leiriba khunai singa sida pirak iba sai thing singa se miyam amar manipuri miyam chingna asuki matik waba lekha ta na sukod phiom sore lele se na khoi na tawge na tawba khoi khuseng gi oiba wapum plan kyamu sastarak pani 2009 gi manungda 2009 gi manungda kunai asibu otkani naigani muthak kanena ipong phongna central government ngasi aidi nakoi thazal lagi security force kari wan thok lei maram ding ngasi phawda 60000 mathak thazal korba thazal lagle hani state force lei central security force lei makoi lei leina wan thok lei thagadi nakoi leru ma thok kai lege kunai asigi sen thumang na ba kunai asibu otpan nei bida nakoi saruk yawi nakoi mateng pangjali maram aduna nakoi punamaksu loina hanbi kro akoi idamdam irei ba se amuktang akoi punamagna akoi ingna chingna leijaba pamjei aikoina nakoina akoigi phibam wakalon si luxury singa se tar tagadi aikoini irandam ireba akoina semjaba ngakchaba do adugi tanja tangkhak ado aikoi hujin la abani maram aduna state government sungai central government sungai miyangi policy khalaga thabak togani hoju pawon nakoida sanaba yaba wari sanare pibeba memorandum kya pire central gisu unare state gisu unare unabagi wan do sanaba wan toktinga si boda miyam da utti aduga miyam da thabak ene tawungamde nakoi wahan thok am tin leitaba central government amadi state government asina manipuri miyambu kangkhong chalaga mihat mitung sathalakpa aduga nakoina mi phaba matamda nakoina rescue tobu yai helicopter thajin bi yai kanbe yai aduga asiba miwena puthonba aduga amagi yumma mumai thaba amagi yumma mumai thaba sum haina leta sathar pajna kunai asida asuki matik miyam praja si hingmagi mare mahau yawdra hinganba se akoi lumbangan strongly condemn tawi hojikti aikoina seal and porters mairagi reli kyamusa khare hena akan khongkhang changhil oi haning leite changhil lakani maram ni nakhoigi thawong singa se kudak tel tragadi manipur miyam punamangna nakhoigi nathakta asawbagi gi haidara kane habise mai gi haidara kane se khanggadane thank you all makoina aikoigi damak support tawraga amasu tawbidre aduna India government Manipur government central government na aikoibu amasu interest lobidabagi sauningбаги yaradi asigi thuna justice se piraga akoi je ingna tapthana paningai gi asigumba problem se pangthok pio akoi bo justice piraga ingna tapna paningai gi akoi asigi protest phami bini sauningduna to India government natraga asigi state government sina interest lobidabase Kuki gi support tawna leibagi ra haibado akoi yam hujik paw se khanduna leirabani aduna akoi naga gi mi taruk siba se justice pibiro thuna atubada pibiro haibagi akoi protest pambi dimni aduna hoji kuki na su akoi naga bu blockade tawri se makoi na su muka strike tawda makoi su muka thingjinduna leiri bisa hangdok piu haidi adubu makoina chumbra akoina lambra haibse government na khangbi pham thokpani akoi MLA sup leiba naga kuki maitai sup leiriba government puriba mapi mapa singsi bu kaideu no leiribro chakchari base aphapata gi khanbana tra haimni da asiguma government puwa suruk badi pudana leikro leitana leibaduna hen phagrabani government bu prajabu government puraga prajabu khangbi daradi kari kanai pudabasu yare makoi aduna prajabu yengbi dabado khanbi dabagi akoi sauningbaga hojik pha asuk oina leiraba
angangsing isasing asup koina mokta thamra leire se interest lobi da bu mkhoi sibo minungsi khangdaba India government state government si puri ba mayam se minungsi khangde mathan da ki khallaga leire do akoi praja se karamna hingani karamna asigi justice te khara tukna pipi ningai gi haina akoi phamjabani masi amuka akoi nungai tabado phongdok tona akoi asi akoi women society mayam sida sitting protest akoi tawribani aduna akoi hojiki kuki sing na ngamduna amuka broket sil hangdok yon tawri sibu government sibu karamba government no haibani da pudarasu yare makoi na praja bu bu ngamdradi kari tawbagi makoi pham do pai ra ko laga leiri bro praja bu yadradi praja na thagat pani makoi bu praja gi afa phata khallu praja gi damak tawbiu haina akoi mayam khut khubi sina thamraga makoi bu ka han yani makoi na praja bu ning uchit pidre nungsi pidre adu aldi pudarasu yare government se leitrasu yare makoi bubagi darkar leitre do akoi si sauning bagi akoi gi isa taruk ki do uji mokta leiri bado justice pbo haibagi damakta akoi si phamjari bani masi haizaraga indojaraga adoi ma hojik se moi gi badi pha de na han na pha ba yare na kari government ga manaraga makoi tawri bani du akoi puri ba mayam se kuki gi mi chang loin chang khrabani center de mi kuki gi mi chang achauba leine na adugi makoi na namchan laga thami bani du chupoi oi makoi se hojik phawa masi akoi na puri ba gi akoi gi position akoi gi puri ba asi state ki akoi sar khemjan ma makuta loin leibani nemja kibjen na ma bu pora overrule tawraga leibani ni asi mana go khara interest leiraga mathangi khandre hoji ai cha thokraga loi re haiba wakhan da leibani ni ai next time da ka ge hairadi praja gi apamba do sinbiu praja gi awaba do khangbiu adu next time da ma aikoi haidra bu su khomdra bu su aikoi thada gani praja mayamna manipur da leiba kuki sing sim ngam do leibado makoi na ngam hanba taradi maitai khangde akoi leiriba jati mayam naga mayam loina support tawraga makoi hojiki bjp sarkar se akoi na phun support tawbi gani makoi na achumba do putho pi dabani na next time da kari kana na pi gani makoi bo asi ai na aseng bani next basigi mathang lakpa praja mayam manipur da leiriba akoi jati kuding makse basi hojik puri ba mi sing da pi ba taradi ai goi de sum manipur se sum cha khau la sum mi kha taraga sum leirani mi gi makha da sum leirani akoi puri ba matik cha ba makoi bo puraga akoi praja sin nuai ga ni hai makoi thagat pani hai ni da makoi na di praja mayam nungsi bi de dona pen da ba mayam lei khrabani si jati leiri ba akoi kuki na ngamlaga leiba nemcha ki jen nang overrule tawraga leire asina ne akoi mayam sauning riba dubu makoi se ngamme hairasu ko mana ningba aina ningba isor ma di leiye du thajaba tabani mana chathabat tawradi isor gi na mana sauba ta khradi makoi pararoi makoi ge hojik bodi ma ngamme na tawri ko masu isor ningbani haiban na tro ki jen su nakali christian ne du asawala Christian natre asing man natre na soy na isor na mabo di phajana revenge di isor na tobi ba tare mi na ngamdra di isor na toba ta ba dai min ai pune ma palmai palmai